ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯀꯦꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯃꯕꯨꯡ ꯑꯅꯤ ꯑꯃꯒ ꯃꯆꯦ ꯑꯃꯒ ꯂꯩꯔꯤ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤ, ꯑꯗꯨꯒ ꯃꯆꯦꯗꯨꯗꯤ ꯏꯊꯛ ꯏꯔꯥꯡ ꯀꯌꯥ ꯌꯥꯎꯗꯕꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯕꯤ ꯃꯆꯦꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯀꯦꯕꯤ ꯐꯖꯅ ꯀꯦꯊꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤ꯫ ꯏꯇꯥ ꯅꯦꯝꯕꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯗ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯄꯪꯍꯥꯎꯗ ꯍꯔꯥꯎꯔꯤꯁꯤꯕꯣ? ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯁꯣꯅꯣ ꯆꯨꯕꯤ ꯃꯥꯜꯂꯝꯃꯅꯤ ꯃꯤ꯫ ꯍꯣꯏꯗ, ꯑꯩꯅ ꯍꯔꯥꯎꯗꯅ ꯀꯅꯥꯅ ꯍꯔꯥꯎꯗꯣꯏꯅꯣ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯨꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯇ ꯂꯩꯇꯦ ꯀꯩꯅꯣ? ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯜꯍꯧꯔꯦ ꯁꯛ ꯐꯖꯕꯁꯤ꯫ ꯁꯤꯗꯕꯨ ꯑꯩꯅ ꯍꯔꯥꯎꯗꯅ ꯀꯅꯥꯅ ꯍꯔꯥꯎꯗꯣꯏꯅꯣꯕ? ꯅꯦꯝꯕꯤ, ꯅꯦꯝꯕꯤ, ꯏꯅꯦ, ꯅꯦꯝꯕꯤ ꯂꯩꯇ꯭ꯔꯣ? ꯅꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ꯫ ꯃꯥꯕꯨ ꯍꯦꯛ ꯂꯥꯛꯑꯕ ꯏꯆꯥꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯐꯝ ꯍꯦꯛꯇ ꯈꯪꯂꯔꯣꯏꯗꯧꯅꯤ꯫ ꯏꯅꯦ, ꯅꯦꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ? ꯏꯅꯦ, ꯑꯩꯁꯤ ꯁꯛ ꯌꯥꯝꯅ ꯐꯖꯃꯟꯕꯩꯔꯃꯤ? ꯐꯖꯩ ꯐꯖꯩ, ꯐꯖꯃꯟꯗꯨꯅ ꯌꯦꯡꯂꯤꯅꯤ꯫ ꯍꯧꯗꯣꯡꯇꯪ ꯃꯥꯜꯂꯝꯗ꯭ꯔꯗꯤꯀꯣ꯫ ꯀꯩ ꯍꯥꯏꯕ ꯏꯅꯦ? ꯑꯣ, ꯅꯪ ꯅꯇꯥ ꯅꯦꯝꯕꯤꯗꯣ ꯃꯅꯤꯡꯗ ꯐꯤ ꯁꯥꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯅꯦꯝꯕꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯦꯗ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯣꯏꯗ꯫ ꯅꯦꯝꯕꯤ, ꯅꯦꯝꯕꯤ! ꯍꯧꯗꯣꯡ ꯃꯥꯟꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯏꯆꯥꯅꯨꯄꯤꯅ ꯐꯤ ꯁꯥꯕꯁꯦ ꯊꯨꯒꯥꯏꯔꯒ ꯃꯥꯅ ꯉꯝꯗꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯨꯕꯤꯈ꯭ꯔꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯌꯨꯝꯗ ꯊꯕꯛꯀ ꯁꯨꯛꯂꯩ ꯂꯩꯇꯕ꯭ꯔꯥ ꯏꯃꯦ? ꯑꯋꯨ ꯈꯨꯗꯤꯡꯒꯤ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅꯇ ꯂꯩ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯑꯣꯍꯦ, ꯐꯤ ꯈꯔꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯀꯣꯟꯅ ꯁꯥꯔꯨꯕ꯫ ꯊꯦꯡꯈ꯭ꯔꯗꯤ ꯑꯩ ꯃꯥꯒ ꯎꯅꯍꯧꯔꯣꯏ ꯍꯥꯏꯕ꯫ ꯀꯩꯅꯣ, ꯀꯅꯥꯅꯣ ꯃꯥꯒ ꯎꯅꯍꯧꯔꯣꯏ ꯍꯥꯏꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯕꯣ? ꯅꯍꯥꯟꯗ ꯀꯥꯏꯅꯗꯅ ꯋꯥꯒ ꯂꯣꯏꯁꯤꯟꯅꯈ꯭ꯔꯗꯨꯕꯣ? ꯑꯁ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇꯦ, ꯁꯤꯅ ꯑꯅꯧꯕ ꯑꯃꯅꯤ꯫ ꯃꯁꯛ ꯈꯨꯅꯨꯡꯁꯤꯃ! ꯊꯨꯏꯍꯦ, ꯅꯪꯒꯤ ꯅꯨꯄꯥ ꯈꯨꯈꯪꯅꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯃꯔꯤ ꯂꯩꯅꯔꯝꯂꯒ ꯀꯥꯏꯅꯈ꯭ꯔꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯒ ꯂꯨꯄꯥ ꯀꯌꯥ ꯁꯨꯗꯣꯏꯅꯣ? ꯌꯥꯝꯗ꯭ꯔꯤꯍꯦ, ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯇꯥ꯫ ꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯗꯧꯅꯤ꯫ ꯌꯥꯝꯗ꯭ꯔꯤꯗ ꯀꯥꯏꯅ 10 ꯍꯦꯜꯂꯝꯃꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯁꯨ ꯅꯪꯅ ꯍꯧꯔꯒ ꯀꯣꯏꯅꯕ ꯉꯥꯛꯇ꯫ ꯀꯥꯏꯅꯔꯁꯤ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯛꯄꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯉꯥꯛꯇ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥ? ꯅꯪꯁꯦ ꯆꯠꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧ ꯃꯥꯜꯂꯤꯕꯣ꯫ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯂꯩꯍꯧꯒꯅꯨꯍꯦ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯅꯦꯝꯕꯤꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ, ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯧꯀꯣ꯫ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯅꯕꯨꯡ ꯌꯥꯏꯃꯗ ꯇꯥꯛꯊꯣꯛꯂꯒꯅꯦ ꯐꯨꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯃꯥꯟꯕꯤꯁꯤꯒ ꯁꯨꯝ ꯇꯤꯟꯅꯔꯕꯗꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤꯕꯣ꯫ ꯀꯩ ꯍꯥꯏꯅꯣ ꯅꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯉꯟꯅ ꯍꯟꯖꯤꯜꯂꯧꯀꯣꯅ ꯍꯥꯏꯕ꯫ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯧꯗꯣꯡ ꯄꯟꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ? ꯑꯣ, ꯑꯗꯨꯔꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯃ ꯍꯦꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯝꯕꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯊꯣꯛꯂꯝꯕ ꯑꯗꯨꯅꯤꯗ꯫ ꯅꯣꯏ ꯏꯃꯥꯁꯦ ꯉꯥꯎꯔꯦ꯫ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯊꯣꯛꯄꯩꯕꯨ ꯍꯧꯖꯤꯛ ꯍꯥꯏꯍꯧꯗꯕ ꯌꯥꯗꯕꯗꯧꯅ꯫ ꯂꯥꯛꯑꯣ, ꯈꯔ ꯀꯟꯅ ꯆꯠꯁꯤ꯫ ꯃꯃꯥꯡꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯑꯩꯅ ꯂꯥꯛꯑꯣꯅ ꯀꯧꯈꯤꯕꯅꯤ꯫ ꯂꯥꯛꯄꯨ ꯂꯥꯛꯑꯝꯃꯗ꯭ꯔꯣ? ꯂꯥꯛꯑꯝꯃꯅꯤꯌꯦ꯫ ꯑꯩꯅ ꯉꯔꯥꯡ ꯐꯖꯅ ꯀꯦꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯒꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ꯫ ꯍꯣꯔꯦꯟ ꯃꯁꯛ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯨꯏꯗ꯫ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯗꯨꯒ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ ꯍꯥꯏꯁꯦ? ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯑꯅꯥꯟꯕ ꯃꯤꯡꯅꯤ꯫ ꯇꯨꯅꯥꯟ ꯀꯧꯏ, ꯇꯨꯅꯥꯟꯕ꯫ ꯅꯍꯥꯟ ꯑꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯏꯅꯔꯁꯤ, ꯅꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯤ, ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯅꯦ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯂꯩꯒꯦꯅ ꯊꯣꯛꯎꯕꯅꯦꯕ꯫ ꯀꯩꯅꯣ ꯏꯇꯥ, ꯅꯨꯄꯥꯅ ꯊꯤꯅ ꯉꯥꯡꯂꯝꯃꯒ ꯀꯥꯏꯅꯔꯒ ꯀꯞꯇꯅ ꯆꯥꯛꯀ ꯆꯥꯗꯕꯤ ꯇꯨꯝꯗꯕꯤ ꯇꯧꯏ, ꯑꯗꯨꯒ ꯅꯪꯅ ꯀꯩꯊꯦꯜꯗ ꯊꯔꯣꯏ ꯂꯩꯕ ꯆꯠꯂꯤꯕꯨ ꯀꯩꯅꯣ? ꯑꯁ, ꯑꯩꯗꯣ ꯊꯔꯣꯏ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯅ
ꯆꯨꯞ ꯆꯨꯞꯅ ꯀꯞꯀꯦ ꯇꯧꯕꯅꯦꯃꯤ ꯌꯥꯔꯦ ꯑꯗꯩꯗꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯇꯨꯅꯥꯟꯕꯗꯣ ꯊꯔꯣꯏ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤꯔꯕ ꯅꯠꯇꯦꯍꯦ ꯃꯥꯁꯨ ꯊꯔꯣꯏ ꯂꯩꯒꯦꯅ ꯀꯩꯊꯦꯜꯗ ꯂꯩꯔꯝꯕ ꯃꯥꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯑꯩ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯦꯃꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤꯅꯤ ꯀꯩꯅꯣ ꯍꯟꯗꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯑꯇꯩꯗꯨꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯇꯣꯞ ꯇꯣꯞꯄꯤ ꯑꯗꯨꯗꯩ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯂꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄꯅꯦ ꯈꯟꯗꯨꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯗꯣ ꯈꯨꯔꯨꯝꯖꯔꯒ ꯇꯨꯅꯥꯟꯕꯒꯤ ꯃꯇꯨꯡ ꯀꯣꯏ ꯏꯟꯅꯔꯒ ꯃꯉꯣꯟꯗꯅꯦ ꯁꯣꯏꯕ ꯁꯥꯔꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯦꯡꯒꯥꯏꯕꯅꯦꯃꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪ ꯑꯗꯩꯗꯤ ꯃꯥꯗꯣ ꯅꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯍꯣꯏꯍꯦ ꯑꯗꯣ ꯑꯍꯥꯟꯕ ꯊꯦꯡꯒꯥꯏꯕꯗꯗꯤ ꯃꯥꯅ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯩ ꯀꯥꯟꯅꯕ ꯈꯠꯂꯤꯅꯣ ꯅꯁꯛꯇꯨꯒ ꯉꯀ꯭ꯔꯥꯅ ꯈꯞꯄ ꯍꯦꯛ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯅꯦꯃꯤ ꯑꯗꯩꯗꯤ ꯑꯩꯗꯣ ꯏꯀꯥꯏꯕ ꯈꯪꯉꯛꯇ꯭ꯔꯦ ꯁꯥꯎꯅꯤꯡꯗꯅꯅꯦ ꯅꯪ ꯍꯥꯟꯅꯗꯤ ꯏꯀꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯋꯥꯔꯤꯗꯨꯝ ꯇꯥꯎꯕꯩꯗ ꯍꯣꯏ ꯍꯣꯏ ꯃꯈꯥꯗꯤ ꯀꯩꯗꯧꯔꯕ ꯃꯈꯥꯕꯨ ꯑꯩꯅ ꯑꯃꯨꯛꯀꯅꯦ ꯎꯗꯕ ꯁꯥꯔꯒ ꯂꯦꯡꯖꯨꯝꯁꯤꯅ ꯏꯟꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯃꯁꯤꯗꯤ ꯉꯁꯥꯏꯗꯨꯅꯤꯅꯦ ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯉꯥꯎꯖꯥꯠ ꯂꯩ ꯑꯩꯅ ꯉꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯖꯩ ꯑꯗꯨꯕꯨ ꯋꯥꯈꯜ ꯆꯣꯏꯔꯒ ꯎꯅꯥ ꯋꯥꯅ ꯈꯨꯜꯂꯒ ꯉꯥꯎꯕꯗꯨꯗꯤ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩ ꯍꯥꯏꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ ꯏꯕꯨ ꯏꯀꯥꯏ ꯑꯩꯁꯦ ꯀꯣꯡ ꯊꯔꯣꯏ ꯃꯥꯟꯒꯦ ꯇꯧꯏ ꯅꯣꯛꯅꯤꯡꯗ꯭ꯔꯣꯏꯗ ꯑꯩꯗꯤ ꯋꯥꯟꯊꯈꯩ ꯅꯣꯛꯄꯅꯦꯃꯤ ꯃꯔꯝꯗꯤ ꯃꯥꯗꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯩꯁꯦ ꯐꯖꯅ ꯌꯦꯡꯕ ꯍꯩꯔꯝꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯑꯁ ꯑꯩ ꯀꯣꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ ꯊꯦꯡꯈ꯭ꯔꯦꯗ ꯉꯥꯏꯈꯣꯍꯦ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯗꯨꯗꯩꯗꯤ ꯑꯩꯗꯣ ꯍꯦꯟꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯦꯍꯦ ꯍꯦꯔꯥ ꯑꯗꯨ ꯌꯧꯔꯗꯤꯅ ꯈꯣꯡ ꯄꯟꯕ ꯁꯥꯔꯒꯅꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯨꯁꯤꯟ ꯑꯁ ꯏꯇꯥ ꯌꯥꯔꯦ ꯃꯈꯥ ꯂꯤꯔꯥꯅꯣꯕ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯥꯗ ꯅꯨꯄꯥ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯑꯃ ꯂꯩꯔꯤꯁꯤꯕꯣ ꯃꯣꯏ ꯑꯅꯤꯅꯤ ꯑꯁꯤꯅꯤ ꯏꯇꯥ ꯑꯩꯅ ꯇꯣꯅꯥꯟꯕ ꯑꯩꯒꯤ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯑꯩꯉꯣꯟꯗ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯕꯅꯦꯅ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯥꯟꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯏꯇꯥ ꯅꯪ ꯍꯟꯒꯦꯁꯨ ꯍꯟꯈ꯭ꯔꯣ ꯑꯩ ꯃꯥꯒ ꯎꯅꯍꯧꯔꯒꯦ ꯃꯥꯅ ꯅꯪ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯉꯥꯎꯈꯤꯅꯤ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯅꯪꯅ ꯊꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯣ ꯌꯥꯗ꯭ꯔꯣ ꯑꯩ ꯀꯩꯒꯤ ꯍꯧꯕ ꯌꯨꯝꯗ ꯆꯪꯉꯛꯏꯅꯣ ꯑꯣ ꯑꯩꯒꯤ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯁꯦ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯅꯪ ꯍꯧꯕ ꯆꯪꯂꯛꯄꯅꯤꯗ ꯑꯗꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝꯗ ꯍꯜꯂꯝꯃꯣꯀꯣ ꯀꯔꯤ ꯅꯨꯄꯤꯅꯦꯒꯦ ꯁꯤꯗꯤ ꯏꯇꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯑꯩ ꯍꯧꯕ ꯆꯪꯉꯛꯀꯅꯨꯀꯣ ꯍꯧꯗꯣꯡ ꯃꯥꯟꯕꯤꯁꯤꯗꯤ ꯃꯤ ꯐꯤ ꯁꯥꯔꯒ ꯂꯩꯖꯕꯁꯦ ꯃꯥꯅ ꯅꯝꯗꯅ ꯄꯨꯔꯒ ꯊꯣꯡꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯣꯏ ꯃꯕꯨꯡ ꯑꯅꯤꯗꯨꯗ ꯄꯥꯎ ꯍꯦꯟꯅ ꯇꯝꯁꯤꯜꯂꯒ ꯍꯥꯏꯗꯣꯛꯎꯒꯦꯗ ꯃꯤ ꯁꯨꯛ ꯎꯁꯤꯠꯇ꯭ꯔꯒꯕꯨ ꯂꯦꯝꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯟꯈ꯭ꯔꯦ ꯀꯦꯕꯤꯗꯤ ꯇꯣꯅꯥꯟꯕꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯎꯅꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯏ ꯑꯅꯤꯅ ꯎꯅꯔꯤꯉꯩ ꯀꯦꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯞꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯦꯕꯤ ꯄꯥꯈꯠꯈꯤꯗꯨꯅ ꯇꯣꯅꯥꯟꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯒꯗꯤ ꯇꯣꯅꯥꯟꯕꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯅ ꯀꯦꯕꯤ ꯆꯦꯟꯕꯒꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯕꯅꯤꯅ ꯀꯦꯕꯤꯒ ꯇꯣꯅꯥꯟꯕꯒꯗꯨ ꯂꯨꯍꯣꯡꯂꯛꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯕꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯍꯣꯡꯗꯕꯗꯒꯤ ꯇꯣꯅꯥꯟꯕꯒ ꯀꯦꯕꯤꯒ ꯏꯁꯧ ꯂꯥꯡꯅꯕ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯁꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯎꯔꯤꯁꯦ ꯀꯩꯅꯣꯕ ꯃꯤꯅꯥꯏ ꯑꯣꯏꯅꯒ ꯎꯕꯤꯔꯕꯣ ꯑꯩ ꯃꯤꯅꯥꯏ ꯅꯠꯇꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯃꯀꯦ ꯁꯦꯝꯂꯒ ꯏꯔꯥꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯃꯌꯥꯝꯗꯣ ꯑꯗꯨ ꯀꯩꯅꯣꯕ ꯑꯩꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯩꯔꯨꯗꯅ ꯃꯥꯡꯂꯕ ꯃꯤꯡꯒꯥꯗꯤ ꯇꯣꯅꯥꯟꯕ ꯀꯥꯏꯅ ꯌꯥꯝ ꯅꯥꯟꯕꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯈꯣꯡꯋꯥꯠ ꯑꯃ ꯆꯥꯔꯝꯗꯦꯅꯦ ꯑꯗꯨꯗꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯌꯨꯝꯁꯤꯅ ꯏꯅꯥ ꯀꯩꯔꯥꯒ ꯌꯥꯝ ꯈꯨꯟꯕ ꯌꯨꯝꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯅꯅꯦ ꯑꯩ ꯊꯕꯛ ꯁꯨꯗ꯭ꯔꯤꯁꯦ ꯑꯗꯨꯅꯅꯦ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ ꯀꯦꯕꯤ ꯅꯪꯉꯣꯟꯗ ꯀꯦꯅꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯅꯥꯟꯅ ꯂꯩꯁꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯅꯨꯄꯤꯗꯧꯅ ꯂꯧ ꯀꯨꯝꯃꯨꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯁꯨ ꯆꯤꯡꯗ ꯀꯥꯔꯒ ꯁꯤꯡ ꯆꯠꯂꯨꯁꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯣ ꯅꯌꯨꯝ ꯁꯛꯇꯥꯁꯤꯗꯅꯦ ꯂꯨ ꯅꯥꯟꯅꯒ ꯊꯝꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯏꯁꯤꯡ ꯍꯣꯟꯕꯗꯨꯃꯗꯤꯅꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯀꯣꯟ ꯐꯦꯡꯉꯨꯁꯨ ꯍꯥꯏꯔꯛꯀꯅꯨ ꯃꯅꯦꯝꯕꯣꯛꯅ ꯆꯥꯛ ꯆꯥꯁꯦ ꯗꯨꯝꯗꯒ ꯍꯥꯏꯔꯛꯀꯅꯨꯅ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤꯅꯦ ꯀꯔꯤ ꯆꯥꯛꯇꯨꯗꯤꯅꯦ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯗꯧꯔꯤꯕꯅꯤ ꯅꯣꯏꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯃꯆꯦꯅ ꯇꯣꯅꯥꯟꯕ ꯅꯪꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯣꯠꯄꯤ ꯃꯥꯟꯕꯤꯁꯦ ꯀꯩꯒꯤ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯅꯣ ꯍꯥꯏꯕꯅꯤ
ꯁꯛ ꯐꯪꯉꯤ ꯊꯤ ꯊꯕꯛ ꯍꯥꯏꯔꯁꯨ ꯅꯤꯡꯗꯦ ꯆꯥꯕꯒ ꯃꯁꯤꯟ ꯀꯟꯕꯒꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯝꯃꯣꯏꯅꯦ ꯑꯩꯕꯨ ꯍꯤꯡꯁꯥꯕꯤ ꯑꯃꯣꯠꯄꯤ ꯆꯤꯡꯒꯟꯕꯤ ꯀꯥꯏꯅ ꯍꯦ ꯅꯋꯥ ꯅꯥꯏꯕꯤ ꯈꯪꯗꯕꯤ ꯅꯋꯥꯗꯣ ꯅꯥꯏꯈ꯭ꯔꯣꯅꯦ ꯌꯨꯝꯁꯤꯗ ꯅꯪꯅ ꯅꯩꯗꯨꯅ ꯁꯨꯝ ꯂꯩꯁꯤꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯇꯨꯅꯥꯟꯕ ꯅꯇꯨꯁꯦ ꯅꯪ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯋꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯈꯠꯇꯅ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯃꯌꯨꯝ ꯉꯟꯇꯥꯅ ꯄꯥꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯀꯥꯁꯨ ꯅꯋꯥ ꯅꯥꯏ ꯈꯪꯗꯕꯤ ꯀꯥꯏ ꯇꯥꯕ꯭ꯔꯣ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯑꯩꯅ ꯐꯨꯔꯗꯤ ꯃꯈꯨꯠ ꯍꯜꯂꯛꯀꯅꯤ ꯑꯗꯨꯅ ꯏꯆꯦꯅ ꯐꯨꯒꯦꯒ ꯐꯨꯕꯤꯔꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ ꯖꯥꯠꯅꯤꯗꯅ ꯉꯁꯤꯗꯤ ꯀꯦꯕꯤꯁꯦ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯂꯥꯎ ꯂꯥꯎ ꯑꯩꯕꯨ ꯂꯩꯀꯥꯏꯗꯁꯨ ꯁꯨꯅꯤꯡꯗꯕꯤꯅꯤ ꯆꯤꯡꯒꯟꯕꯤꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯏꯅꯦꯝꯕꯣ ꯑꯗꯨꯒ ꯑꯩꯅ ꯇꯣꯅꯥꯟꯕꯁꯦ ꯆꯦꯟꯕꯅꯤ ꯇꯣꯅꯥꯟꯕꯅ ꯑꯩ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕꯤ ꯍꯧꯗꯣꯡ ꯃꯥꯟꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯝꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯨꯄꯤꯌꯦ ꯂꯥꯎ ꯂꯥꯎ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦ ꯉꯁꯤꯗꯤ ꯃꯅꯦꯝꯕꯣꯛꯅ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯁꯣꯅꯣ ꯁꯨꯕꯤ ꯅꯨꯄꯤꯁꯤꯒ ꯃꯥꯟꯅꯔꯨꯅꯨꯗ ꯃꯥ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯅꯦ ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯩꯔꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯇꯣꯅꯥꯟꯕꯒ ꯃꯥꯒꯁꯦ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯣ ꯃꯗꯨꯀꯥꯟꯗ ꯌꯦꯡꯒꯦ ꯆꯥꯛꯇꯣ ꯑꯇꯤꯌꯥꯗꯒꯤ ꯊꯥꯗꯔꯛꯂꯒ ꯆꯥꯕ꯭ꯔꯗꯣ ꯀꯦꯕꯤꯅ ꯀꯤꯔꯕꯣ ꯅꯃꯥ ꯅꯆꯥꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯂꯥꯎꯅꯦ ꯅꯁꯝꯗꯣ ꯐꯣꯏꯗꯠꯄꯤꯒꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯂꯥꯛ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯦ ꯀꯧꯁꯤꯟꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯀꯩꯅꯣ ꯇꯝꯁꯤꯜꯂꯤ ꯖꯥꯠꯂꯅꯦ ꯍꯣꯏꯗ ꯇꯝꯅꯤꯡꯂꯒ ꯇꯝꯖꯧ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯀꯦꯕꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯅꯥꯟꯕꯒ ꯀꯦꯕꯤꯒꯗꯨ ꯃꯃꯥꯒ ꯃꯆꯦꯒꯅ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯦꯕꯤꯒꯤꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯖꯕꯤ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯇꯣꯅꯥꯟꯕꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯕꯤꯗꯤ ꯃꯥꯒꯤ ꯈꯠꯄ ꯏꯔꯥꯡ ꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯛꯇꯕ ꯐꯠꯇꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯀꯦꯕꯤꯕꯨ ꯀꯣꯏꯂꯨꯝ ꯂꯨꯝꯗꯨꯅ ꯍꯧꯔꯝꯃꯤ ꯃꯗꯨꯅ ꯀꯦꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥ ꯅꯍꯥꯅ ꯌꯥꯝꯅ ꯄꯥꯝꯕ ꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯩꯁꯦ ꯃꯧ ꯑꯣꯏꯖꯔꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯅꯩꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩ ꯎꯕꯗ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯁꯤ ꯑꯗꯣ ꯑꯩꯗꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯛꯇꯒꯤꯕꯨ ꯃꯧ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯐꯖꯔꯕꯕꯨ ꯃꯥꯜꯂꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯉꯧꯊꯣꯛꯏ ꯏꯁꯥꯁꯨ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯦ ꯏꯆꯥꯒ ꯌꯥꯎꯈꯤꯔꯣꯏꯗ ꯏꯆꯥ ꯌꯥꯎꯁꯤꯜꯂꯨꯔꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯉꯥꯎꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ ꯑꯃꯨꯛ ꯇꯣꯅꯥꯟꯕꯅ ꯀꯦꯕꯤ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯀꯅꯤ ꯑꯗꯨꯅ ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯍꯧꯔꯣꯀꯣ ꯉꯟꯅ ꯊꯕꯛꯇꯨ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯏꯔꯨꯖꯕꯅꯒ ꯇꯟꯕꯅꯦ ꯌꯥꯔꯗꯤ ꯈꯔ ꯊꯣꯡꯕꯤꯔꯝꯃꯨ ꯀꯩꯗꯧꯒꯦ ꯑꯩ ꯊꯦꯡꯉꯤ ꯅꯪ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯀꯦꯕꯤ ꯅꯪꯅꯦ ꯑꯩꯅ ꯅꯣꯡꯃ ꯈꯪꯁꯥꯎ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯂꯒ ꯊꯝꯅꯤꯀꯣ ꯇꯥꯅꯤꯡꯗꯦꯗ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯣꯏ ꯅꯃꯥꯒ ꯅꯆꯦꯒꯗ ꯍꯥꯏꯔꯨꯔꯣ ꯑꯩꯉꯣꯟꯗꯒꯗꯤ ꯃꯗꯨ ꯌꯥꯗꯧ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕ ꯈꯟꯅꯗ ꯂꯩꯔꯗꯤ ꯊꯕꯛꯀ ꯇꯧ ꯌꯥꯔꯣꯏꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯗ ꯆꯥꯛꯁꯦ ꯆꯥꯔꯒ ꯆꯠꯈ꯭ꯔꯒꯦ ꯀꯦꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯛ ꯊꯣꯡꯗꯅ ꯆꯥꯗꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯊꯤꯕꯣꯡ ꯂꯥꯎꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯈꯠꯂꯛꯑꯅꯤ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯝ ꯇꯜꯂꯤ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯈꯣꯏꯃꯨꯒꯁꯨ ꯎꯅꯔꯒ ꯀꯩ ꯀꯩꯅꯣ ꯂꯩꯍꯜꯂꯒ ꯆꯥꯊꯣꯔꯛꯀꯦ ꯃꯆꯦꯅ ꯇꯣꯅꯥꯟꯕ ꯅꯪꯕꯨ ꯆꯥꯛ ꯍꯥꯞꯄꯈꯣꯔꯣ ꯍꯣꯏ ꯆꯦ ꯌꯥꯝꯗꯕꯤꯗ ꯈꯔ ꯍꯥꯞꯄꯤꯔꯣ ꯃꯃꯥꯅ ꯍꯌꯦꯡꯈꯩꯁꯨꯅꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯂꯒꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯅꯇꯨꯁꯦ ꯆꯥꯛ ꯊꯣꯡꯗꯅ ꯆꯔꯥ ꯍꯦꯜꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯁꯦꯕ ꯃꯆꯦꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯗꯅ ꯅꯪ ꯂꯧꯔꯛꯏꯅꯣꯃꯦ ꯃꯁꯦ ꯊꯨꯅ ꯇꯥꯟꯊꯣꯛꯑꯒꯅꯦ ꯋꯥ ꯂꯣꯏꯁꯤꯟꯅꯍꯧꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯥꯒꯩꯒꯤ ꯃꯥꯏꯁꯣꯛꯄꯛꯀꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯀꯅꯤꯀꯣ ꯏꯆꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯂꯧꯔꯛꯄꯅꯤ ꯑꯩꯅ ꯄꯥꯝꯗꯅ ꯂꯧꯔꯛꯄ ꯅꯠꯇꯦꯃꯤ ꯃꯃꯥꯅ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯈꯥꯏꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯑꯐꯕ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕ ꯏꯃꯧ ꯑꯃ ꯊꯤꯁꯤ ꯅꯄꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯃꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯍꯦꯛ ꯁꯤꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯌꯥꯔꯦꯗ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯗꯨꯗ ꯑꯃꯨꯛ ꯆꯩꯔꯨꯔꯅꯨ ꯏꯃꯥ ꯏꯆꯦ ꯑꯩ ꯊꯦꯡꯉꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯦꯕꯤꯅ ꯃꯧ ꯑꯣꯏꯔꯒ ꯅꯨꯄꯥ ꯀꯣꯏꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯃꯤꯅ ꯎꯔꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯕꯣꯏ ꯑꯗꯨꯝ ꯈꯟꯕ ꯁꯦꯜ ꯄꯨꯒꯦ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯂꯩꯕꯤꯌꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯩꯕꯤꯕ ꯍꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯃꯃꯥꯒ ꯃꯆꯦꯒꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯋꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ
ꯑꯩꯅ ꯀꯦꯔꯒ ꯁꯛ ꯐꯖꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯀꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯃꯥꯗꯨꯅ ꯀꯔꯥꯏꯗꯅꯣ ꯑꯁꯤꯒꯤ ꯃꯧꯁꯤꯅ ꯃꯁꯨꯡ ꯇꯥꯛꯀꯦ ꯀꯦꯁꯤꯜꯂꯒ ꯐꯤ ꯉꯥꯡꯁꯪ ꯉꯥꯡꯕꯁꯤꯃꯒ ꯏꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯁꯤꯅ? ꯏꯕꯨꯡꯉꯣ, ꯅꯪ ꯅꯨꯄꯤꯁꯦ ꯀꯔꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ? ꯀꯦꯕꯤꯕꯣ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯍꯥꯏꯔꯝꯗꯦꯅ꯫ ꯃꯆꯦꯅ ꯅꯪ ꯊꯣꯛꯂꯛꯀꯅꯨ, ꯃꯥ ꯀꯥꯏꯗ ꯆꯠꯀꯦꯗꯣ ꯁꯦꯟꯅꯧ꯫ ꯃꯁꯦ ꯅꯨꯄꯥꯒ ꯑꯃꯨꯛ ꯀꯣꯏꯔꯝꯃꯗꯤꯅꯦ ꯁꯥꯒꯩꯒꯤ ꯃꯥꯏꯁꯣꯞꯅꯅꯤꯀꯣ, ꯑꯗꯨꯅ ꯑꯃꯨꯛꯇ ꯁꯦꯟꯅꯧꯀꯣ꯫ ꯏꯁ, ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯀꯥꯁꯨ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣꯏꯃꯤ? ꯑꯩ ꯑꯃꯨꯛꯇ ꯀꯗꯥꯏꯗꯅꯣ ꯍꯪꯒꯦ꯫ ꯀꯦꯕꯤ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ? ꯑꯗꯨ ꯍꯪꯂꯒ ꯀꯩ ꯇꯧꯒꯦ ꯍꯥꯏꯅꯣ? ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯣ? ꯍꯣ ꯏꯄꯥꯝꯗꯅꯦ ꯉꯥꯅꯨ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯣꯏꯒꯤꯁꯨ ꯄꯨꯕꯤꯔꯛꯎꯔꯣ? ꯆꯥꯅꯤꯡꯕ꯭ꯔꯣ? ꯅꯪꯗ ꯅꯕꯨꯛ ꯊꯟꯅ ꯆꯥꯖꯔꯛꯑꯣ꯫ ꯅꯪꯅ ꯆꯥꯕ ꯐꯪꯗꯗꯅ ꯅꯌꯥ ꯀꯥꯔꯒ ꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯔꯒ ꯀꯨꯏꯆꯦꯟ ꯆꯦꯟꯕꯗꯣ ꯆꯦꯟꯗꯅꯕ꯫ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯉꯥꯅꯨ ꯆꯥꯔꯝꯗꯥꯏꯁꯤꯗ ꯃꯋꯥ ꯅꯥꯏꯕꯤ ꯈꯪꯗꯕꯤꯒ ꯑꯣꯟꯁꯤꯟꯅꯔ ꯈꯠꯅꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯗꯥꯎꯒ ꯌꯥꯔꯣꯏꯗ꯫ ꯇꯣꯅꯥꯟꯕ, ꯅꯇꯨꯁꯤ ꯁꯦꯟꯅꯧꯀꯣ, ꯊꯕꯛꯀꯗ ꯆꯠꯂꯨꯔꯅꯨ꯫ ꯃꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯊꯛ ꯏꯔꯥꯡ ꯑꯃ ꯇꯧꯏꯀꯣ, ꯑꯗꯨꯁꯨ ꯅꯪꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ꯫ ꯏꯆꯦ, ꯑꯩ ꯏꯟꯅꯔꯨꯈꯤꯒꯦ꯫ ꯃꯁꯦ ꯃꯄꯥꯝꯒꯤ ꯃꯤꯗ ꯍꯥꯟꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯃꯆꯦꯗꯨꯅ ꯐꯨꯐ ꯆꯥꯗ꯭ꯔꯤꯕ, ꯑꯗꯨꯒ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ? ꯃꯥ ꯁꯦꯟꯅꯔꯒ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯗꯤ ꯊꯕꯛ ꯂꯥꯛꯑꯅꯨ ꯇꯣꯛ ꯍꯥꯏꯔꯛꯑꯅꯤ꯫ ꯇꯣꯅꯥꯟꯕ ꯀꯦꯕꯤꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯀꯦꯕꯤꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯎꯅꯕ ꯀꯣꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯦꯕꯤꯁꯨ ꯅꯨꯄꯥ ꯎꯅꯗꯨꯅ ꯅꯨꯄꯥꯅ ꯃꯐꯤ ꯃꯔꯣꯜꯒ ꯂꯩꯕꯤꯔꯝꯕꯗꯨꯗ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯝꯒꯤ ꯃꯌꯨꯝꯒꯤ ꯃꯆꯦ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡꯅ ꯀꯦꯕꯤꯒꯤ ꯂꯝꯆꯠꯇꯨ ꯈꯔ ꯈꯪꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔ ꯉꯥꯡ-ꯆꯩꯔꯝꯃꯤ꯫ ꯇꯣꯅꯥꯟꯕꯗꯤ ꯌꯨꯝꯗ ꯁꯥꯎꯗꯨꯅ ꯍꯜꯂꯛꯂꯒ ꯃꯃꯥꯒ ꯃꯆꯦꯒꯗ ꯄꯥꯎ ꯑꯁꯤ ꯇꯝꯗꯨꯅ ꯀꯦꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯩꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯦ, ꯃꯤꯅꯥꯏꯗꯧꯅꯅꯦ ꯊꯝꯃꯤꯁꯤ꯫ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯄꯣꯊꯥꯔꯨꯒꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯏꯄꯥꯝꯅ ꯍꯦꯟꯅ ꯐꯠꯂꯝꯗ꯭ꯔꯦ꯫ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ, ꯏꯆꯥꯅ ꯂꯥꯛꯄꯁꯦ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯇꯥꯅꯤꯡꯗ꯭ꯔꯦꯃ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯗꯤꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯔꯣꯏ꯫ ꯅꯣꯏꯅ ꯏꯁꯦ ꯌꯥꯝ ꯐꯠꯇꯕꯤ ꯃꯧ, ꯏꯔꯥꯡꯒ ꯇꯧꯗꯅ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯔꯒ ꯂꯩꯕ, ꯊꯕꯛꯀ ꯁꯨꯅꯤꯡꯗꯕꯤ ꯌꯥꯝ ꯐꯠꯇꯕꯤꯗꯨꯅꯦꯕ ꯅꯣꯏꯅ ꯑꯩ ꯃꯥꯜꯂꯤꯁꯦ꯫ ꯑꯗꯨꯕꯨꯅꯤ ꯏꯃꯥ, ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯨ ꯊꯥꯖꯕꯤꯒꯅꯨ꯫ ꯍꯌꯦꯡꯅꯦ ꯑꯩꯅ ꯋꯥꯃꯟꯗꯅ ꯈꯥꯡꯕ ꯉꯝꯂꯛꯇꯗꯅ ꯍꯨ ꯊꯛꯂꯒ ꯁꯤꯕꯗꯣ, ꯅꯣꯏ ꯑꯩꯅꯒ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯗꯤ ꯅꯣꯏ ꯅꯤꯡꯉꯝꯖꯍꯧꯔꯣꯏꯁꯨꯅꯤꯀꯣ ꯏꯃꯥ꯫ ꯃꯆꯦꯅ ꯏꯁ, ꯅꯪꯒꯤꯗꯤ ꯑꯗꯨ ꯍꯥꯏꯔꯗꯤ ꯂꯣꯏꯖꯔꯕꯅꯤꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯨꯗꯣ ꯑꯩ ꯄꯤꯔꯛꯀꯦ꯫ ꯍꯌꯦꯡꯅꯦ ꯍꯨ ꯐꯪꯗ꯭ꯔꯤ ꯀꯥꯏꯅꯒ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯨꯅꯤ꯫ ꯏꯃꯥ, ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯜꯍꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯥꯜꯍꯟꯈ꯭ꯔꯣ ꯀꯩꯅꯣ? ꯅꯨꯄꯥ ꯐꯪꯗ꯭ꯔꯒꯅ ꯑꯩ ꯄꯤꯒꯦ, ꯑꯩꯉꯣꯟꯗꯒꯤ ꯑꯃ ꯈꯥꯏꯒꯦꯕ꯫ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯂꯨꯔꯤꯁꯤꯅ? ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯃꯨꯛꯀ ꯍꯥꯏꯔꯧꯅꯦ, ꯃꯁꯤ ꯐꯨꯒꯤꯗ ꯃꯁꯤ ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯏꯕꯦꯝꯃ ꯇꯣꯛꯑꯣ, ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯈ꯭ꯔꯕꯗꯤꯅꯦ ꯂꯩꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯅꯤ꯫ ꯃꯆꯦꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯃꯄꯥꯅ ꯅꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦꯅꯦ? ꯅꯣꯏꯅ ꯂꯥꯡꯕꯁꯦ ꯃꯄꯥꯟꯗ ꯍꯧꯅ ꯇꯥꯏꯅꯦ꯫ ꯀꯦꯕꯤꯅ ꯄꯥꯄꯥ, ꯏꯆꯦꯒ ꯏꯃꯥꯒꯅ ꯑꯩ ꯆꯩꯈ꯭ꯔꯣꯅ ꯐꯨꯔꯒ ꯇꯥꯜꯂꯤꯕ꯫ ꯑꯗꯨꯗꯤ ꯆꯠꯂꯨꯗꯅ, ꯑꯗꯨꯒꯅꯦ ꯏꯄꯥ ꯋꯥꯍꯩꯒꯦ, ꯌꯨꯝꯁꯤ ꯂꯥꯛꯅꯤꯡꯂꯕꯗꯤꯅꯦ ꯅꯃꯥꯒ ꯅꯆꯦꯒꯅ ꯉꯁꯥꯏꯗꯤ ꯇꯥꯛꯂꯤꯕ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯏꯜꯂꯨ꯫ ꯅꯃꯥꯒ ꯅꯆꯦꯒꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯪꯒꯤ ꯃꯥꯡꯅꯕ ꯐꯠꯇꯅ ꯋꯥꯝꯇ ꯌꯥꯎꯗꯦꯀꯣ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯥꯕꯁꯨ꯫ ꯅꯣꯏ ꯑꯩꯅ ꯁꯤꯔꯒ ꯍꯔꯥꯎꯒꯗꯧ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ꯫ ꯅꯣꯏꯁꯨ ꯑꯩꯅ ꯁꯤꯔꯀꯥꯟꯗ ꯀꯞꯄꯛꯄ ꯑꯝꯇ ꯌꯥꯔꯣꯏ꯫ ꯍꯦꯛ ꯀꯞꯄꯛꯄꯗ ꯅꯥꯈꯧꯔꯤ ꯆꯔꯝꯗꯣ ꯃꯤꯠꯀꯗꯧꯅꯤ ꯈꯪ꯫ ꯀꯤꯔꯦ ꯗꯣꯟꯊꯣꯛꯅ ꯑꯩ ꯀꯦꯕꯤ, ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯂꯥꯎꯅꯦ꯫ ꯏꯍꯦ, ꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯁꯨ ꯍꯥꯠꯇꯣꯛꯍꯧꯗꯕꯒꯨꯝ ꯇꯧ, ꯍꯧꯖꯤꯛ ꯍꯥꯠꯄꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ꯫ ꯃꯕꯨꯡ ꯑꯅꯤꯗꯣ ꯂꯩꯔꯝꯂꯕꯗꯤꯅꯦ ꯐꯨꯕꯗ ꯁꯤꯔꯅꯦꯃꯤ꯫ ꯃꯣꯏ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣꯝꯗꯤ ꯈꯟꯅꯁꯤꯅꯦ꯫ ꯏꯌꯥ ꯅꯨꯄꯥ ꯍꯣꯏꯗꯨꯅ ꯐꯔꯤꯕ, ꯍꯌꯦꯡꯅꯦ ꯃꯤꯒꯤ ꯁꯥꯒꯩꯗꯣ ꯆꯦꯟꯊꯕ ꯊꯕꯛꯀ ꯇꯧꯔꯝꯂꯗꯤꯅꯦ ꯑꯩꯈꯣꯏ ꯏꯌꯥ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯂꯣꯏꯀꯣ꯫ ꯏꯃꯥ, ꯃꯤꯒꯤ ꯁꯥꯒꯩꯗꯣ ꯆꯦꯟꯊꯕꯕꯨ ꯆꯦꯟꯊꯔꯕꯅꯤ꯫ ꯀꯦꯕꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯗꯅ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯌꯥꯝꯅ ꯎꯔꯕꯅꯤꯀꯣ꯫ ꯉꯁꯤ ꯃꯥꯅ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯃꯥꯅ ꯂꯩꯕ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯄꯕꯨ ꯍꯧꯖꯤꯛ ꯂꯥꯛꯀꯗ꯭ꯔꯅꯦ? ꯁꯣꯏꯗꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯎꯅꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯃꯧ ꯃꯥꯡꯈ꯭ꯔꯦ, ꯃꯧ ꯑꯃ ꯅꯨꯄꯥ ꯑꯃꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯀꯦꯕꯤꯁꯦ ꯁꯤꯗ ꯊꯝꯂꯒ ꯋꯥꯔꯛꯍꯧꯕ꯭ꯔꯥ
ꯅꯠꯇ꯭ꯔꯒ ꯃꯤ ꯊꯥꯗꯣꯛꯂꯒ ꯋꯥꯔꯛꯍꯟꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯁꯤꯀꯣ? ꯃꯄꯥꯅ ꯑꯗꯣ ꯇꯣꯅꯥꯟꯕꯗꯨꯕꯨ ꯃꯇꯨ ꯋꯥꯔꯛꯄ ꯍꯩꯇꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯦꯕꯤꯅꯒ ꯉꯝꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ ꯃꯗꯨꯁꯨ ꯇꯣꯅꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ? ꯃꯇꯨ ꯐꯥꯎꯕ ꯋꯥꯔꯛꯄ ꯁꯦꯟꯅꯕ ꯉꯝꯗꯕ ꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯥꯔꯩꯃꯦ? ꯀꯦꯕꯤ ꯃꯝꯂꯤꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯥꯗꯤ ꯑꯩꯅꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯗ ꯄꯥꯈꯠꯇꯅ ꯉꯥꯏꯔꯝꯃꯤ ꯃꯥꯜꯂꯤꯅꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯃꯁꯦ ꯉꯥꯎꯗꯅꯕ ꯏꯄꯥꯝꯗꯒ ꯑꯩ ꯊꯤꯕ ꯂꯥꯛꯇꯣꯏꯖꯥꯠꯅꯤꯀꯣ꯫ ꯅꯪ ꯍꯟꯗꯤ ꯍꯜꯂꯦꯗꯅ? ꯑꯣ ꯍꯜꯂꯛꯑꯦ꯫ ꯏꯄꯥꯝꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯊꯣꯛꯀꯦ ꯇꯧꯕꯁꯦ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯁꯥꯎꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯗꯅ ꯉꯁꯥꯏ ꯌꯨꯝꯗ ꯉꯥꯅꯨ ꯊꯣꯡꯉꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯅ ꯇꯥꯆꯧꯅ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯄ꯫ ꯃꯗꯨ ꯊꯣꯡꯅꯤ ꯁꯦꯝꯍꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯅꯨꯡꯉꯥꯏꯇꯗꯅ ꯆꯥꯗꯕꯤꯗ ꯍꯜꯂꯕꯅꯤ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯄꯥꯝꯗ ꯁꯔꯦꯡ ꯆꯥꯔꯛꯇ꯭ꯔꯁꯨ ꯑꯩꯅ ꯁꯤꯗ ꯑꯣꯏꯅ ꯄꯤꯖꯕꯤꯔꯒꯦ꯫ ꯃꯃꯥꯅ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯕꯨ ꯃꯧꯁꯦ ꯐꯨꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯅꯥꯟꯕꯁꯦ ꯁꯥꯎꯈ꯭ꯔꯗꯤ ꯃꯤ ꯂꯥꯏꯀꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯈꯔ ꯐꯨꯔꯁꯅꯨ ꯈꯥꯝꯂꯣꯏꯁꯤ꯫ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ, ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯃꯥ ꯈꯔ ꯐꯨꯔꯒ ꯑꯣꯏꯅ ꯈꯥꯝꯂꯁꯤ, ꯍꯧꯖꯤꯛꯇꯤ ꯈꯥꯝꯈꯤꯔꯣꯏꯁꯤ꯫ ꯀꯦꯕꯤꯅ ꯑꯩꯈꯣꯏꯒꯤꯕꯨ ꯁꯔꯦꯡ ꯊꯣꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯂꯣꯏꯔꯕ ꯊꯣꯡꯕ? ꯐꯔꯦꯗ ꯋꯥꯒ ꯋꯥꯕꯅꯦ ꯐꯖꯅ ꯆꯥꯊꯔꯒꯦ꯫ ꯑꯗꯣ ꯃꯅꯝꯗꯤ ꯅꯝꯗꯦꯍꯦ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ? ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯃꯅꯝꯗꯣ ꯅꯝꯃꯅꯤꯗ꯫ ꯅꯪꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯊꯤꯕꯤꯔꯣꯗꯅ ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯏꯌꯣ ꯊꯤꯔꯒ ꯄꯨꯊꯣꯔꯛꯑꯒꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯄꯪꯕꯁꯦ ꯄꯪꯉꯤꯗꯀꯣ꯫ ꯆꯥꯛ ꯄꯨꯊꯣꯔꯣ ꯍꯥꯏꯔꯒ ꯁꯤꯡꯒꯩꯕꯥꯛ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯕꯨ? ꯅꯠꯇꯦ ꯁꯔꯦꯡ ꯊꯣꯡꯕꯗꯨꯕꯨ ꯃꯨꯟꯗ꯭ꯔꯤꯕ꯭ꯔꯣ? ꯁꯔꯦꯡ ꯊꯣꯡꯕ ꯃꯨꯟꯕꯅꯤ ꯑꯩꯅ ꯄꯥꯏꯔꯛꯄꯣꯔꯤꯁꯤ꯫ ꯁꯤ ꯆꯥꯔꯣꯁꯤ, ꯁꯤ ꯁꯔꯦꯡ ꯊꯣꯡꯕꯁꯤ ꯄꯦꯟꯅ ꯆꯥꯔꯣꯁꯤ꯫ ꯀꯩꯅꯣ ꯐꯨꯔꯩꯗꯨꯕꯣ? ꯑꯌꯣ ꯏꯃꯥ, ꯑꯌꯣ ꯅꯥꯌꯦꯃꯦ꯫ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯤꯀꯣ꯫ ꯑꯁ ꯏꯃꯥ ꯑꯩ ꯁꯤꯔꯦ꯫ ꯍꯥꯏꯌꯣ ꯅꯪ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯄꯥꯗꯨ ꯎꯅꯩꯁꯦ? ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯀꯔꯝꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯈꯣꯏꯃꯨꯔꯣ, ꯇꯣꯟꯖꯥꯔꯣ, ꯅꯠꯇ꯭ꯔꯒ ꯃꯅꯤꯁꯥꯂꯣ? ꯑꯃꯗꯨꯒꯤ ꯃꯤꯡꯗꯨꯗꯤ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ꯫ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯃꯃꯥꯅ ꯏꯕꯦꯝꯃ ꯈꯥꯝꯗꯣꯛꯎꯔꯁꯤꯔꯣ ꯁꯤꯕꯣ? ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯃꯧꯁꯦ꯫ ꯈꯔꯒ ꯐꯨꯈꯤꯁꯅꯨꯗ ꯏꯃꯥ, ꯈꯔꯁꯨ ꯍꯦꯃꯟꯈ꯭ꯔꯦ ꯃꯁꯤ꯫ ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦꯅꯦ꯫ ꯑꯩ ꯁꯤꯔꯦ꯫ ꯏꯃꯥ, ꯏꯆꯦ, ꯅꯆꯥꯅꯨꯄꯥꯅ ꯑꯌꯥꯗꯩ ꯇꯧꯔꯤꯁꯦ ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯗ꯭ꯔꯣ? ꯑꯌꯣ ꯏꯃꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯀꯦꯕꯤ ꯐꯨꯕꯗ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯦꯕꯤꯗꯤ ꯐꯃꯥꯡꯗ ꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯃꯥꯒ ꯃꯆꯦꯒꯅ ꯀꯦꯕꯤꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯩꯕꯤꯗꯨꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯒꯗꯤ ꯀꯦꯕꯤꯗꯨ ꯃꯄꯥꯝꯗ ꯀꯞꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯕꯤꯒꯤ ꯋꯥꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯍꯜ ꯂꯃꯟ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗꯗꯤ ꯀꯦꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯥꯏ ꯌꯦꯡꯅꯗꯨꯅ ꯀꯦꯕꯤꯗꯨ ꯇꯣꯅꯥꯟꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯦꯕꯤꯗꯨ ꯆꯥꯛꯀ ꯊꯣꯡꯗꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯖꯥꯠꯂꯅꯦ? ꯇꯥꯕꯨ ꯇꯥꯔꯕꯗꯤꯅꯦ ꯏꯃꯥꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀ ꯁꯥꯕꯤꯗꯣꯏꯅꯤꯅꯦ꯫ ꯏꯃꯥ, ꯂꯤꯟ ꯈꯔꯪꯅꯕꯨ ꯀꯩꯗ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣꯗ? ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗꯅꯦ ꯐꯜꯂꯒ ꯆꯤꯛꯇꯧꯒꯤ ꯇꯥꯟꯖꯥ ꯉꯥꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯃꯥꯏꯅꯁꯨ ꯄꯪꯍꯥꯏ ꯍꯥꯏꯕꯤꯅꯨꯗ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯨꯗ ꯃꯥ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒ ꯏꯆꯥꯒꯁꯦ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯏꯃꯥ ꯑꯝꯇ ꯉꯥꯏꯈꯣꯗ, ꯅꯣꯡ ꯅꯤꯅꯤ ꯌꯦꯡꯈꯤꯁꯦ꯫ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯝꯃꯤꯅꯅꯦ ꯌꯦꯡꯉꯁꯤ, ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯅꯕ꯫ ꯁꯣꯝꯗꯅ ꯀꯦꯕꯤꯗꯨ ꯂꯃꯟ ꯈꯨꯝꯅꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤ꯫ ꯑꯩꯅ ꯆꯥꯛꯀ ꯊꯣꯡꯗꯅ ꯈꯔ ꯇꯧꯕꯁꯤꯗ ꯃꯣꯏꯗꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯣ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯇꯥꯟꯖꯥ ꯐꯪꯕꯒ ꯃꯃꯥ ꯃꯆꯥꯁꯦ ꯐꯨ ꯄꯤꯖꯔꯒ ꯂꯣꯏꯅ ꯍꯥꯠꯇꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯣꯛ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯃꯥꯒ꯫ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯗꯕ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒ? ꯃꯤꯁꯨ ꯃꯋꯥ ꯑꯅꯤ ꯑꯍꯨꯝ ꯄꯪꯅꯥꯏꯗ ꯅꯥꯏꯅꯩ꯫ ꯇꯣꯅꯥꯟꯕꯅ ꯍꯣꯏ ꯃꯥ ꯈꯪꯉꯤꯍꯦ,
ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯥꯍꯧꯖꯥꯠꯂ? ꯆꯥꯛ ꯊꯤꯔꯒ ꯊꯝꯂꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ. ꯅꯪ ꯆꯥꯊꯣꯛꯑꯣ ꯍꯥꯟꯅ. ꯆꯥꯃꯤꯟꯅꯔꯁꯤꯗꯅ ꯏꯊꯟꯗ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦ. ꯆꯥꯔꯣ ꯆꯥꯔꯣ. ꯑꯩ ꯊꯕꯛꯀꯤ ꯃꯤ ꯑꯃꯇ ꯍꯥꯟꯅ ꯎꯅꯔꯨꯒꯦ. ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ. ꯑꯗꯨꯒꯅꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯃꯨꯀꯣ. ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ? ꯑꯗꯣ ꯈꯔ ꯊꯨꯅꯗꯤ ꯍꯟꯕꯤꯔꯛꯎꯀꯣ. ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯁꯥꯔꯒꯅꯦ, ꯇꯥꯟꯖꯥ ꯐꯪꯕꯒ ꯃꯌꯥꯁꯤꯗ ꯍꯨ ꯍꯩꯖꯤꯟꯒꯦ. ꯃꯗꯨ ꯀꯥꯟꯗꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ. ꯑꯩꯕꯨ ꯁꯤꯡꯒꯩꯕꯥꯛꯅ ꯀꯟꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯕꯅꯤ. ꯆꯥꯛ ꯆꯥꯊꯣꯛꯎꯔꯒꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯒꯦ. ꯑꯗꯨꯒ ꯈꯣꯏꯃꯨꯒ ꯎꯅꯔꯨꯒꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯀꯦꯕꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯄꯥꯁꯤꯡꯒ ꯎꯅꯕ ꯍꯧꯔꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯀꯦꯕꯤꯒ ꯈꯣꯏꯃꯨ ꯍꯥꯏꯔꯤꯕ ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒ ꯌꯥꯝ ꯇꯣꯏꯅ ꯎꯅꯔꯛꯄꯗꯒꯤ ꯃꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯃꯇꯝ ꯊꯥꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯇꯣꯅꯥꯟꯕꯅ ꯈꯣꯏꯃꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯀꯦꯕꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯑꯃꯨꯛ ꯈꯪꯂꯛꯂꯝꯃꯤ. ꯍꯟꯗꯛꯇꯤ ꯇꯣꯅꯥꯟꯕꯅ ꯀꯦꯕꯤꯕꯨ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯈꯣꯏꯃꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯐꯨꯔꯝꯃꯤ. ꯑꯗꯨꯒ ꯀꯦꯕꯤꯒꯤ ꯃꯄꯥꯝꯗ ꯄꯥꯎꯁꯦ ꯍꯥꯏꯔꯝꯃꯤ. ꯀꯦꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯕꯨꯡꯈꯩꯁꯨ ꯀꯦꯕꯤꯒꯤ ꯂꯝꯆꯠꯇꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯦꯕꯤꯕꯨ ꯉꯥꯡꯆꯩꯕꯗ ꯅꯠꯇꯅ ꯃꯁꯝ ꯐꯣꯏꯔꯒ ꯋꯥꯔꯛꯂꯝꯃꯤ. ꯀꯦꯕꯤꯅ "ꯃꯁꯤꯒꯤ ꯏꯅꯦꯝꯄꯣꯛ ꯁꯤꯅꯝ ꯅꯝꯕꯤꯁꯤꯒ ꯃꯋꯥ ꯅꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯒ ꯑꯁꯤꯗ ꯍꯥꯟꯅ ꯍꯜꯂꯒ ꯐꯗꯧꯅꯤ. ꯑꯩꯒꯤ ꯅꯨꯄꯥ ꯇꯣꯅꯥꯟꯕꯁꯤꯗꯤ ꯏꯄꯪ ꯄꯪꯖꯔꯒ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯩꯝꯇ ꯈꯪꯗꯕꯤ ꯂꯩꯖꯕꯅꯤ. ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯏꯋꯥꯁꯦ ꯅꯝꯗꯅ ꯁꯤꯡꯍꯜꯂꯦꯗꯅ. ꯏꯄꯥꯝꯒꯤ ꯃꯤꯁꯤꯡꯁꯨ ꯐꯠꯇꯦ, ꯌꯥꯝ ꯐꯠꯇꯦ. ꯍꯦꯛ ꯑꯄꯣꯛꯄ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯗꯅ ꯃꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯂꯒ ꯂꯩꯔꯤꯃꯤ. ꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯒꯤ ꯈꯣꯏꯃꯨꯗꯨꯕꯨ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯝꯂꯕ ꯆꯥꯠꯅꯣꯃꯤ. ꯃꯅꯥꯛꯇ ꯆꯠꯅꯤꯡꯈ꯭ꯔꯦꯗ. ꯍꯣꯔꯦꯟ ꯌꯥꯆꯪꯂꯛꯄꯗ ꯑꯩꯒꯤ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ. ꯑꯗꯨꯒ ꯆꯦꯟꯗ꯭ꯔꯤꯉꯩꯗꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯊꯣꯡꯂꯒ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯁꯦ ꯄꯤꯖꯔꯝꯒꯦ ꯈꯪꯏ." ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯒꯦ. ꯑꯁ, ꯀꯣꯛꯁꯤꯗꯤ ꯏꯃꯥꯒ ꯏꯆꯦꯒꯅ ꯐꯣꯏꯔꯝꯕꯒꯤ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦꯍꯦ. ꯇꯣꯅꯥꯟꯕꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯈꯥꯏꯗꯗꯤ ꯈꯥꯏꯅꯔꯒꯦ. ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯥ ꯌꯦꯡꯂꯤꯉꯩꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯕ ꯇꯥꯔꯦ. ꯏꯆꯦꯒ ꯏꯃꯥꯒꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯕꯁꯨ ꯐꯪꯗꯕ. ꯑꯗꯨꯅ ꯀꯦꯕꯤꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯒꯦ." ꯀꯦꯕꯤꯅ "ꯃꯥꯗꯤ ꯉꯟꯅ ꯍꯜꯂꯛꯏꯅ ꯉꯁꯤꯗꯤ. ꯑꯩ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯛꯇꯣꯏ ꯖꯥꯠꯂꯥ? ꯑꯁ, ꯅꯥꯗꯤ ꯅꯥꯕꯅꯤꯍꯦ ꯌꯥꯝꯅ." ꯆꯥꯛ ꯊꯣꯡꯂꯤ ꯃꯥꯜꯂꯦꯅꯦ. ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ. ꯍꯧꯖꯤꯛ ꯁꯥꯟꯅꯔꯕꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯒꯦ. ꯑꯗꯨꯒ ꯏꯃꯥꯒ ꯏꯆꯦꯒꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ." ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦꯅꯦ. ꯁꯤ ꯌꯧꯔꯗꯤ ꯑꯩꯅ ꯂꯣꯠꯁꯤꯟꯕ ꯍꯨꯗꯣ ꯂꯧꯊꯣꯛꯂꯒ ꯏꯟꯁꯥꯡꯁꯤꯗ ꯍꯨꯁꯦ ꯍꯥꯞꯆꯤꯜꯂꯒꯦ. ꯑꯗꯨꯒ ꯐꯖꯅ ꯊꯤꯕꯤꯔꯒꯦ. ꯏꯃꯥꯒ ꯏꯆꯦꯒ ꯃꯣꯏ ꯑꯅꯤꯒꯤꯁꯨ ꯏꯟꯁꯥꯡꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯂꯒ ꯊꯤꯜꯂꯝꯂꯒꯦ. ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯕꯅꯤꯅ ꯏꯋꯥꯒꯤꯁꯦ ꯐꯖꯅ ꯀꯨꯞꯁꯤꯟꯕꯤꯔꯝꯂꯒꯦ, ꯍꯣꯔꯦꯟ ꯆꯥꯔꯒ ꯁꯤꯖꯅꯕ. ꯑꯗꯨꯒ ꯁꯤꯅ ꯏꯃꯥꯒ ꯏꯆꯦꯒꯗ ꯊꯤꯟꯕꯤꯔꯝꯂꯒꯦ, ꯃꯣꯏꯅꯤꯁꯨ ꯍꯣꯔꯦꯟ ꯆꯥꯔꯒ ꯁꯤꯖꯅꯕ. ꯑꯩꯗꯤ ꯐꯤꯔꯣꯜ ꯈꯔ ꯌꯣꯝꯂꯨꯔꯒꯦ. ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ. ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯧꯁꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡꯒ ꯊꯣꯡꯂꯒ ꯊꯤꯜꯂꯛꯑꯃꯤꯅ. ꯏꯃꯧꯁꯦ ꯍꯟꯗꯛ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔ ꯃꯥꯜꯂꯦꯗ. ꯏꯕꯨꯡꯉꯣ, ꯏꯃꯧꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤ ꯄꯨꯟꯅꯃꯨꯛ ꯆꯥꯃꯤꯟꯅꯔꯁꯤꯀꯣ. ꯍꯧꯖꯤꯛ ꯆꯍꯤ ꯈꯔ ꯅꯧꯔꯤꯕꯒꯤ ꯑꯐ ꯐꯠꯇ ꯈꯪꯗ ꯇꯧꯔꯤꯕꯅꯤ. ꯈꯔ ꯂꯩꯔꯒ ꯃꯥꯏ ꯐꯖꯔꯛꯁꯅꯤꯗ." ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯅꯆꯥꯅꯨꯄꯥꯅ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕꯅ ꯍꯥꯏꯔꯒ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯕ ꯍꯟꯗꯛꯇꯪꯒ ꯌꯦꯡꯕꯤꯈꯤꯁꯤꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤꯕ. ꯇꯣꯅꯥꯟꯕꯅ "ꯏꯃꯥ, ꯃꯍꯨ ꯆꯦꯟꯕ ꯂꯤꯟꯕꯨ ꯀꯩꯔ ꯉꯥꯛꯄꯤꯗꯨꯅ ꯌꯦꯡꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯍꯌꯦꯡ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕꯅꯦ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯗ ꯆꯠꯂꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯤꯔꯨꯀꯣ." "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ? ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯈꯟꯈꯣꯗ." "ꯏꯃꯥ, ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯤ ꯏꯃꯥꯒ ꯏꯆꯦꯒꯗ ꯍꯥꯏꯔꯛꯏꯁꯦ." "ꯏꯃꯥ, ꯑꯩꯁꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯉꯤꯀꯣ." "ꯍꯣꯏ ꯍꯣꯏ, ꯍꯌꯦꯡꯗꯣ ꯑꯩ ꯅꯣꯏꯒꯤ ꯅꯈꯨꯔꯥ ꯅꯥꯇꯣꯟꯁꯤꯡꯒꯗꯅꯦ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯅꯪ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ, ꯊꯦꯡꯈ꯭ꯔꯦꯅꯦ." "ꯍꯣꯏ ꯏꯃꯥ." "ꯏꯕꯨꯡꯉꯣ, ꯏꯃꯧ ꯅꯨꯄꯤꯗꯣ ꯏꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯨꯛꯇꯗꯤ ꯁꯥꯟꯅꯒꯦ, ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ." ꯇꯣꯅꯥꯟꯕꯅ ꯀꯦꯕꯤ ꯀꯧꯕ ꯆꯪꯂꯨꯕꯗꯗꯤ ꯀꯦꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯇꯣꯅꯥꯟꯕꯒ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯀꯦꯕꯤꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯐꯪꯃꯟꯗꯕꯗꯒꯤ ꯀꯦꯕꯤꯒꯤ ꯃꯄꯥꯝꯗ ꯐꯥꯎꯕ ꯀꯦꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯁꯣꯝꯗꯅ ꯀꯦꯕꯤꯗꯨ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒꯅ ꯃꯁꯝ ꯐꯣꯏꯔꯒ ꯐꯨꯕꯗ
ꯁꯤꯗꯧꯒꯤ ꯇꯧꯗꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯌꯨꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯦ ꯑꯐꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ, ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯑꯗꯨꯒꯗꯤ ꯃꯨꯖꯥꯎ ꯆꯥꯎꯕꯤꯕ ꯂꯩꯔꯝꯃꯤꯅꯦ꯫ ꯏꯁ, ꯑꯩ ꯉꯁꯤ ꯁꯤꯔꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏꯀꯣ, ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯔꯣꯜ ꯑꯃ, ꯏꯁ ꯑꯩ ꯁꯤꯔꯝꯃꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ, ꯏꯅꯦꯝꯕꯣꯛꯁꯤꯁꯨ ꯑꯩꯃꯥ ꯂꯣꯏ ꯇꯨꯝꯅꯈ꯭ꯔ ꯖꯥꯠꯂꯅꯦ, ꯏꯆꯤꯛ ꯆꯤꯛꯏꯁꯤꯕꯣ, ꯆꯥꯛꯅꯒ ꯂꯥꯝꯕꯅꯦ, ꯀꯣꯛꯅꯒ ꯆꯤꯛꯄꯅꯦ, ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯂꯨꯔꯒꯦꯗ ꯑꯩ, ꯀꯅꯥꯏ ꯆꯥꯛꯅ ꯀꯨꯞꯄꯤꯁꯤꯅ, ꯑꯩ ꯍꯦꯛꯇ ꯆꯥꯔꯒꯦꯗ꯫ ꯆꯥꯛ ꯈꯔ ꯆꯥꯕ ꯍꯧꯕꯒ ꯑꯩꯅ ꯆꯥꯏꯕ ꯆꯥꯛꯁꯦ ꯉꯁꯥꯏ ꯀꯨꯞꯂꯝꯕ ꯃꯥꯒꯤ ꯍꯨ ꯍꯥꯞꯄ ꯆꯥꯛ ꯏꯟꯁꯥꯡꯗꯨꯔꯣ? ꯃꯥꯅꯤꯅꯦ ꯁꯤꯗꯤ꯫ ꯑꯣ, ꯑꯩꯗꯤ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯅ ꯁꯝꯐꯣꯏꯔꯒ ꯄꯨꯔꯛꯄꯗꯨꯗ ꯂꯣꯏꯅ ꯀꯥꯎꯔꯦꯗꯅ꯫ ꯇꯣꯅꯥꯟꯕꯒ ꯃꯃꯥꯒ ꯃꯆꯦꯒꯅ ꯌꯨꯝꯗ ꯀꯦꯕꯤ ꯊꯤꯕ ꯐꯪꯃꯟꯗꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯦꯕꯤꯗꯨ ꯆꯥꯛꯁꯪꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯆꯦꯒꯅ ꯄꯥꯈꯠꯈꯤꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯀꯧꯔꯝꯃꯤ, ꯀꯦꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯦꯕꯤꯕꯨ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯅ ꯐꯨꯔꯒ ꯇꯥꯟꯈꯤꯕꯒꯤ ꯄꯥꯎꯁꯤꯁꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯊꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯦꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯨ ꯀꯞꯁꯨ ꯀꯞꯂꯝꯃꯤ, ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕꯁꯨ ꯇꯣꯅꯥꯟꯕ ꯑꯃꯗꯤ ꯃꯆꯦꯒ ꯃꯃꯥꯒꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫